Long Loop MSU, Long Loop Manipur. ꯑꯁꯤꯕꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ Saklang khongchake adugunaba thawdok thokra matungda hariba thawdok aduda miwai marina hawaina kotha katraba adugunaba thawdok adugi hek nongalakpa numit August kang tungani panda hariba All Manipur Students Event se sapong lakibane tangai padana adugi human rights adugi hak Tanada bagitamakta amade samajasibu lamjing daba yadaba adugunaba satragi marueba thawdam adu urappadage matamaduge ahlan singaduna hariba manipura satragi sansthanama tanai padana leitaba yadi haiduna ihan koina bagi hauji mayamnasu ina khangariba kana popular urapa duga political license pale habam Sendiri sangai dah handoi dan meeting sama matang ini minta untuk executive members in Kanduna hari ba All Manipur Students ini nasi sebelumnya amukana hari ba salah komsati ngarang penyenan ba matang sudah amukana dalam komsat meneru juga su hari ba thawdok adu tadi satra singbo pe samaj sibo lamjing na pagi damata satra di acuba thawdang malay tangai padana adubaba bagi hak kadana ba laibaki toma isu kaya bo lamjing na ingtapa adubama laipak ama oin na yati habage wakhalunda negativa adubama sakte sa sanstani MSU All Manipur Student Union ngasi pa pada MSU na lepak iba isu kayada acuba thawdang lawirap na lakne akoy ki matamda habatai akoy 1980s ki matamda class 8 9 10 11 12 lusindaki bane matamda acuba lepaki foreigners isu kayada MSU na acuba thawdang lawke matamda awat thalabas diribangi oza sing awat infrastructures awat ko kaya da MSU na
mang thar na songkokuna saruk yagi ekoi sumatama da joba emsuge thaudang kuba mioi ama ojirak tagasu emsuna lokkiba thaudang kaya da saruk jajarak kiba mioi amane gobe foreigner side na ulau lauzatiba adumna na mioi satu adugi marakta aisu amane asuna matam lagi hauna tongan ba isu kaya da lepaki awat apa kaya da foreigner isui ILP demand tong matanda tongan balam kaya da emsuna achoba thodang lawun laki da se betul haidam thok boy ngasi maksu hausan zik thenna diba manipur ya thenna diba awang masalang dibasda sakri emsuge achoba thodang adu lawdu silami lawdu slowe ebena emsu di bang district committee na pangtukpaya ba lahon ba thodang kara aina masige aro masige kudong sa balawjara da kara thamjara bada jere bang se english ne ka tagi hona tagi full fledged revenue district ama oire hena lakok re matang kaya gi mang tagi mangjara ba manglang inalan permit manipura chadaba hokre loina jere bang district revenue district ama oire basu awat na housing pick tanale ekoi praja miyam na thena di bazire bangi miyos thena praja se thena di bawa basigi kala thena chira bada jiri banda district transport office ma laitre gari mage renewal na the tax thi batam dai bai imphal tana chatpatare azigi oyo tu masjid ya sakit patik kudong tiningai na tani labi ko hai chatpa yadre anai ku da gari magi license sa loge na tarno new to ge bo harasu ai boda imphal ta na chatpa tai ngasigi aikoina sinjaiba khuphusuba saklam khong aikogi foundation day kogi mapok mot palon haiba numinesida mamang da su aikogi oza guru kyang na su yang marik sumna emsugi matangda amadi lebaksigi thoiba incidentsing gi matangda yang marik sumna su thambigre masigi matongda padasu aikoina emsuna thabak tharom sing samna aikoina ozik oza okin so haibiram bugumda district transport officer matangda su haibiram ba sigi officer aikoina nasigi mifam sigi makhatar koina athuba matamda aikoisu masigi matangda wari sanajage hainasu ai asigi mifam siga aikoina kana tanza dulozaraga thamjage loina aikoigi mamang dagi haunasu mahiroi-singda khudongchadaba yamna thengnaba loinana anayek matamdasu aikoigi chathok chasingi matang yorokpa matamda aikoida traveling yoiba aikoida khudongchadaba imphal da chatke hairagadi aikoina kamaina chatkani haibagi khudongchadabase handak thokkiba irangsidagi hawrokpani masinasu maram oiraga mahiroi-singda khudongchadaba thengnarapa mayam asisu khallaga aikoina athuba matamda masiga mari leinaba authority-singga wari sanaduna athuba matamdasu aikoigi chathok chasingi khudongchadaba leibasing asi athuba matamda aikoina khudongchadabasing adu yahanaba amadi satrasingda awan saiting phamibasingsu phamandanaba aikoina honajage haibagi thajaba adu ngasigi mifamsinga thamjage loinana jepamda leiriba tongan-tonganba department amadi tongan-tonganba satragi oiba education sector kayada emsuna mamang-dagi haunasu matam-matamgi oiba ihau kayada emsuna mangzin thaduna sarok yaduna lakpani maram asina makha tarkpa oinasu emsuna every educational sector natragana leibakki oiba incident kayada tungkoina emsuna mangzil thagani haibagi asetpa thajaba adu masigi punbiriba mifamsida asigi thajaba adu thamjage long live emsu long live manipur